ꯃꯍꯥꯎ ꯍꯩꯇ꯭ꯔꯤꯕꯅꯤ ꯃꯁꯥꯒꯤꯗꯨꯅ ꯆꯞ ꯆꯥꯔꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯣꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯀꯣꯏꯂꯔ ꯆꯍꯤ 1.5 ꯁꯨꯔꯕ ꯑꯃꯣꯝ ꯐꯖꯕ ꯊꯣꯡꯕ ꯑꯃ ꯄꯨꯖꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯤꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯀꯣꯠꯅꯕꯅ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯏꯔꯣꯝꯕꯒꯨꯝꯕ ꯆꯥꯕꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯤꯟꯗꯅ ꯍꯧꯖꯟ ꯌꯥꯔꯦ ꯃꯩꯇꯩ ꯃꯍꯥꯎ ꯍꯥꯎꯋꯦ ꯈꯪ ꯍꯥꯎꯋꯦ
ꯌꯦꯟ ꯑꯣꯏꯔꯁꯨ ꯆꯍꯤ ꯍꯦꯜꯂꯕꯅꯤꯅ ꯇꯧꯕꯁꯦ ꯁꯤꯗꯤ ꯈꯨꯠ ꯑꯅꯤ ꯆꯪꯉꯕ ꯌꯥꯗꯦ ꯍꯥ ꯃꯀꯣꯛꯁꯤꯗ
खदाम खरे 저기 잘하면 딱 겨우 해야 돼요.
시나 라스. 엄마. 와. ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯒꯦ